ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯝꯍꯨꯏ ꯅꯤꯡꯊꯧ꯫ ꯂꯧꯕꯤꯔꯁꯤ ꯂꯝꯍꯨꯏ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯌꯥꯝꯅ ꯁꯤꯡꯕ ꯂꯝꯍꯨꯏ ꯑꯍꯟ ꯑꯣꯏꯔꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕ ꯃꯔꯝꯅ ꯁꯥ ꯐꯥꯗꯨꯅ ꯆꯥꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯀꯩ ꯁꯥꯑꯣꯝ ꯅꯣꯡꯁꯥꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝ ꯑꯄꯥ ꯃꯆꯦꯠ ꯃꯀꯥꯏ ꯍꯨꯟꯗꯣꯛꯂꯝꯕꯗꯨ ꯆꯥꯔꯒ ꯂꯦꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯀꯩ ꯑꯃꯗꯤ ꯅꯣꯡꯁꯥꯅ ꯁꯖꯤ ꯐꯥꯗꯨꯅ ꯆꯥꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯆꯥꯅꯤꯡꯕꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯝꯍꯨꯏ ꯍꯅꯨꯕꯅ ꯋꯥꯈꯜ ꯇꯧꯔꯛꯏ, ꯑꯩꯅ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯁꯥ ꯆꯥꯕ ꯐꯪꯒꯅꯤꯁꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯥꯒꯤ ꯅꯤꯡꯊꯧ ꯀꯔꯝꯅ ꯑꯣꯏꯒꯅꯤ? ꯍꯧꯖꯤꯛ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧꯗꯤ ꯅꯣꯡꯁꯥꯅ ꯑꯣꯏꯔꯤꯗꯣ꯫ ꯑꯩꯅ ꯀꯔꯝꯅ ꯁꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯁꯤꯡꯈ꯭ꯔꯕ ꯂꯝꯍꯨꯏꯅ ꯋꯥꯈꯜ ꯈꯜꯂꯛꯏ, ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯃꯃꯩꯊꯪꯗ ꯈꯪꯍꯧꯗꯅ ꯄꯥꯏꯔꯠꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯁꯛ ꯑꯣꯟꯊꯣꯛꯅꯕ ꯃꯍꯥꯛꯅ ꯁꯨꯅꯨꯒꯤ ꯀꯣꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯣꯡꯊꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯨꯅꯨꯒꯤ ꯀꯣꯝꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯒꯗ꯭ꯔꯥ ꯌꯦꯡꯕꯗ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯨꯅ ꯀꯩ ꯁꯥꯑꯣꯝ ꯅꯣꯡꯁꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯏ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯃꯍꯥꯗꯦꯕ ꯏꯕꯨꯡꯉꯣꯅ ꯁꯥꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯁꯤꯡꯗꯣ ꯉꯛꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯑꯁꯨꯝꯅ ꯉꯥꯡꯅꯔꯦ, ꯂꯥꯛꯂꯤꯕ ꯁꯥ ꯑꯁꯤ ꯃꯍꯥꯗꯦꯕꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯍꯥꯞꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯅ ꯌꯥꯅꯗꯨꯅ ꯂꯝꯍꯨꯏꯕꯨ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯁꯥ ꯃꯌꯥꯝꯗ ꯊꯧꯗꯥꯔꯛꯂꯦ꯫ ꯏꯅꯥꯏ ꯁꯥ, ꯁꯖꯤ ꯁꯥꯗꯣ ꯆꯥꯅꯤꯡꯉꯤ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯁꯥꯁꯤꯡꯅ ꯁꯖꯤꯒꯤ ꯁꯥꯗꯣꯡ ꯍꯦꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯖꯩ꯫ ꯃꯊꯪꯗ ꯍꯥꯃꯦꯡꯒꯤ ꯁꯥꯗꯣꯡ ꯆꯥꯅꯤꯡꯉꯤ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯑꯗꯨꯁꯨ ꯁꯥꯁꯤꯡꯅ ꯍꯥꯃꯦꯡꯒꯤ ꯁꯥꯗꯣꯡ ꯍꯦꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯖꯩ꯫ ꯑꯁꯨꯝ ꯇꯧꯅ ꯂꯝꯍꯨꯏꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯁꯥ ꯃꯈꯩ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯂꯩꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯂꯝꯍꯨꯏ ꯃꯌꯥꯝꯅ ꯍꯦꯛ ꯍꯦꯛ ꯈꯣꯡꯂꯔꯕꯗ ꯈꯣꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯍꯦꯛ ꯈꯣꯡꯂꯨꯔꯦ꯫ ꯊꯧꯒꯟ ꯇꯧꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯗꯤ ꯂꯝꯍꯨꯏꯅꯤꯅ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯔꯒ ꯃꯃꯩ ꯃꯅꯥ ꯃꯇꯨ ꯐꯣꯏꯗꯠꯂꯒ ꯃꯁꯥꯗ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯝꯍꯨꯏꯒꯤ ꯅꯝꯊꯥꯛ ꯑꯗꯨ ꯈꯪꯈꯤꯕꯗꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝꯍꯨꯏ ꯑꯗꯨ ꯁꯥ ꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯖꯥꯠꯀꯤ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯍꯨꯏꯅ ꯃꯇꯝ ꯌꯧꯔꯒ ꯈꯣꯡꯅꯩ, ꯐꯥꯔꯨꯕ ꯏꯁꯩꯗꯤ ꯅꯣꯡꯃꯇꯁꯨ ꯉꯪꯅꯤꯡꯉꯤ ꯍꯥꯏꯅ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫